Sakangdabasingna Nongmei kapsilame hawkiba January 13 ki numitang pung nipalom taba matamda Wangwei Police Station gi manukjan na leiba thiam leisangkhong khwai lerak awang lekai da leiba imung amada sakangdaba khulai paiba mioi kharana Nongmei kapsilam le haide Nongmei kapsilam leba mioi ase lekai da leiba thingozam joy kumar sahi hompuga mathoi apopoi bomja kawe sakangdaba sing aduna mahaki yumda Nongmei round khara kapsilam ki haide adubu thodok aduda aso apanamadi yawkiba leite kanana kadi maromgi Nongmei kapsilam leba no haiba hujik phawbi oina khangba ngamdre Sengmai police na naha ani kankhre ngasi nungtil kaksing dagini haiba naha ani na gari masa tungduna Sengmai chalubani haiduna kangla tumbiromda sanglakpada Sengmai police ki check post ki person singna thengnabadagi Kuki area yaudringaida kanba ngamhaude hadi naha ani edu kariguma Sengmai police na thengnaramdrabadi soidana awafam taramgani Sengmai police na makoi ani da matung manaw tawdana ba pawtak pi ki hadi uyok sing da lambi semlebei silnaw sing Kuki na kupna sena duna leire hadi loina na Kuki sing na drone thagatuna kari tawri habado yengduna laibagi video social media da thadongnaragle Tadubi Assembly Constituency ki MLA and KCP masaki anaba amana maram oiduna ngasi nungtil pung ama makai tarakwa matamda lampel da mahake office residence da laikhidraba KCP kumja 2017 amadi 2022 gi Manipur Legislative Assembly ki mikhalda Tadubi AC dagi NPP gi mirep oina mai palakibani maha kumja 2021 da NPP Manipur State Unit ki president oina su thawpuramba misakni masaki sahi yangkhai mapan sukraba and KCP Senapati District ki Makhan Khuman village dagini hade border town more da changlakpa Myanmar singi biometric lauraba matung border pass pidana sanghanbagi thabak paikhatpa hore hade QNet Noida scam da senaba mioi ani sangjarakhre QNet Noida sector 143 online telephonic scam da senaba ni haiba thaunauzam nikas ki apokpi thaunauzam khomdon be yauna mioi ani aina thingkarba Manipur gi lalholup ama oidiba Kangleipak Communist Party PWG MC unification da ngarak sangjarakhre haina lalholup asigi PRO singkhai ngan bana Tolokpat Serola Mana Hairi. Serola Siki Matungina Wato Wasida Senaba Myoising Lup Asida Masana Yana Sangjaragnaba Kangan Kibagi Matungina Tonauzam Kondon B Amasung Atopa Myoy Ama Lalholup Asida Masana Yana Ngarang Sangjara Kibane Masiga Loinana Wato Asida Tiziliba Sipumapung Pahan Naba Imung Manungi Makaidagi Angama Mateng Pangani Hairi Masigi Matakta Wato Wasida Senaba Atopa Myoisingi Imung Manungi Myoising Nasu Masana Wakaltana Sangjaragnaba Lalholup Asina Kankhaliana Serola Sina Makatana Pungdor Matangda Arambai Tengol Gilusing Purel Korongan Bukumana Wapong Kara Tamlagli Madude, Alphabali Singama Taurasu, Aswaiba Karada Saiba, Hunba, Ganglak Bahibasi, Mahoshani, Lebaki Tabak Tau Bahibasi, Miwadi, Dumkara Taba Tabani, Isil Nausing Adubo, Pataba Taubadi, Ekoi Donunga Sawaloi, Mi Yamlak Panina, Karan Karadi Dumak Yaugani, Madu Ekoi Kangumsi, Kansukaloi, Ngasi Etina Lera Kulakta, Sinbatungna, Ekoi Mete Punsinsi, Igi Palngaksi, Kaina Koilau Laugana Tauribase, Ayambana Angau thau leitaba oina urongani adubu kaisu khalunu matamna loina purakani khanglakani makoina udaba tungda oirakadaba kaya aikhoina hana urubanani makoisu urakhigani puyada hairami angawbo masing yamlakani angawbuna phau suraga chara nongkhaigani nowa aki wari gumbani mahakna hijau sabada mayamna angawba thau leitaba oina ubudu ising isaw lakko matamda pumnamak magi manakta chatlaga hingnaba honakhiba aduni asumna korongan bana phongdorakle